Manipur top channel gi maikay digi maruiba paukra April mangada Kuki sing attack tawkhibagi laman khumboina konsaram khulda Kuki changba thingkhri hawkhiba April mangada konsaram khulda Kuki singna naga khul sing satakiba thawdo aduga mari lainana April taraga mari da joint tribe council singna pangtokhiba people's consultative meeting na lokhiba warep ki matung ina committee on protection on indigenous peoples ancestral land Copy palna mathang tha June ani digi hauna inpui liang mai rong mai amasum zaime trap ki territory singda Kuki sing sangthok sangsin tawbu tingkhri copy pal gi sola man hairiban hore basi April mangada konsaram naga khulda Kuki singna attack tarokhiba maru oina maphamadu lairiba indigenous people sing dignity amasum peace ta akaiba pirak pathawdok mari lenana lokhibani naga community ki cultural identity amasum safety da akiba pibagi thawong sing asi copy pal na akan mamong kanem tawi copy pal na ating bathamliba si isam samna lawruidawani masi maru oina reason na sida santi amasum nungsi sana laminana bahona bada akaiba pirakpa thawdok mari leinana ne hari amaromdana security na Kuki zawgi miyoi kya phabagi mayokta Kuki body singna sit and protest ki khongjang changsin ga tawri hawkiba sai english ngani ga kun ga homdagi me humdagi hauna state asida Housing Tokliba Kangluki Erang Mari Lena theories ki weba thawong kya sathabiki thawdok sianaba Kuki zawgi miyoi kya security force namaru oina NIM sum CBI na phaba punbagi thawong kya satharakpagi mayokta Kuki Women Organization for Human Rights sinduna tha asigi kontraga mathugi ayuk pung 12 dagi numidungba pung ani phawba Kuki zaw area sing sit and protest ki khongjang sangsilagani haidi Kuki Women's Organization for Human Rights ki maikei dagi thadorokhiba chirolamana hairibana NIM sum CBI na yamna sumdaba mawngda Kuki zawgi miyoi kya phaba punbagi thawong si yaningdi makhoigi miyoi kya singnai habigi damak phaba punbagi thawong kya sathai haina penaba phungtuloduna thangai singna Kangluki Erang sida hingsa amadi terrorism ki thawong kya sathaba miyoi kya amana free situation tawduna lei heri maitai extremist singi mathakta FIR lising kya phal tawkhrabu sukana goma mata phaba punba tawdi adu Kuki zawgi miyambuna maram sadana phaba punba yauna tathi tawbagi thawong kya sathari thawong asi justice amasum democracy ki foundation da akiba pibani heri atopa pawamadana BJP ki MLA sing amat oina punsinduna June thagi ahanba sayol phawbagi manungda popular government ma sema yawagi thajaba yamna nakla leiri mathang thagi ahanba sayol phawbagi manungda state asida popular government ma sema gi oithokpa yamna nakna leiri pauksisna phangba pawgi matungina pauksisna phangba pawgi mat source ki matungina di haujuk BJP ki MLA sing amadi wakhalon manaba political party sing ki MLA sing amat oina punsin mangamdri Congress ki MLA manga amadi Kuki ki MLA tara yaudana haujuk leiriba MLA nifuga mari amukta oina punsin mangamdri hari pawgi source asina makha taribadi saliba tha asigi manungda BJP khakta MLA sing punsinanaba mafam ahumda BJP gi oiba MLA sing gi oiba mifam bangtoki ahanba mifam na pasoi kendra gi MLA sapam Kunjakesor Allies ki bagi mayumda pangtoki ani suba mifam na Nauria panglakpa kendra gi manungsana Langtawal Pura Makhong Yumthang Sanabungda aduga ahum suba mifamna Langtawal kendra gi mafam amada pangtoki hairiba mifam sing aduda BJP gi MLA kunsuna saruk yabangam kidi masina takpadi BJP gi MLA sing punsin mangamdri haibisi mek senglabani hari aduba anoba lenga ama semgadoriba sigi Luchingba oigadoriba miyoidir speaker ti satyabrata MLA sing amat oina yanari habisu tari loinana center gi Luchingba singna su speaker satyabrata bu minister gi phamasi lanthorpa yabagi thajaba yamna nakna leire hari amaramna pawi source asin hai MLA kunga mathu gi khuyek yauna lengak semjarage haiba warol ama center gi Luchingba singda pisiluraba matung ngasi pawbar khuyek pisin kiba MLA kunga mathu du amukta puna paw phawna bangamdri amaramda ngarang pung 13 rom taba matamna Rajbon sangduna Manipur gi governor Ajay Kumar unaduna wari sanakhiba MLA 10 dugi manungda yawki bahiro kendra gi MLA TS Radhesamna MLA nifuga mari makta oina puli wakhalon khenaba leite aikhoi nifuga mari mak lengak semnaba amatu oina yanaba leiri haina pawmising phongdorakhiba du miyamna kadai phawba sungadoribano haiba wahang amasu hauju hangdi miyam gi oina di MLA Radhesamna phongdokhiba wapum adu asumo ohenduna anoba lenga ama sembiro haibisida oiri amaromdana sin resistance na junta lan mi sanglakpa ngamdana ba thawrang tokri Myanmar sin state ki awang thangba saruk singda Myanmar junta gi lan mi sing sangsilakpa ngamdana ba sin resistance force singna akan ba suksin thawang lokhat khri haina agency ki paw man phongdorakri pausna makha taradun hai junta lan mi na sin state sangsilaktana ba sin resistance force singna junta lan mi ki mathakta akan ba attack sa thakhiba galonyana junta lan mi singna Mowan pi amasum Hiyangjing khul sing phawduna Tidim town tamna sangsinana ba honarakpada Tidim town ship ta leiba
Kaleti dim lambi de juntalan mi amasum sin resistance ki marka sauna kuthona ki hari amasum divisional commander amana Luchingba juntalenga ki lanmi sani palom thasi ki taragani pana kaleda gi segang reason tamna sangsina bo honarakpada mawal pi ki marak sin resistance in attack sa taduna athingba piki kedagi kilometer kungatere rom lapna leiba segang reason si Myanmar gi yamna maru oiba mafam am oiba natana mafam adu resistance force na khudum jansin khrabadi junta lami gi mapangal khangson sontabi gi maru oiba masa am oiga tori Kale People's Defense Force na segang reason tamna changsilaki ba junta lami mapan phajin ki baga loina miyoi kulom na halan khre National Army gi wangang loi silai hat mi na phajilaba lan mi singa du lan phamdigi phawani haina phongdorakli Priyas NEET Biology Sangai Pro NTA NEET UG Biology की admission हाउसरी क्लास 12 थाखरबा माहिरोई सिंगी दमक लाकलिबा NTA NEET UG 2026 की था निपान की टारगेट कोर्स पिजरी हादिबा क्लास सिंग सिमतिक साना सही निपान हेना ताकपद NEET Biology दे एक्सपीरियंस लेरबा फैकल्टी सिंग ताकपिगनी आइखोइना पिजरीबा खुदोंसाबा सिंग दु एक्स्ट्रा रीडिंग मटेरियल संग्रबसु यानबा मोंगदा बेसिक कांसेप्ट ममुताना ताकपिगनी इजी मेमोरी ट्रिक्स वीकली रेगुलर टेस्ट सीरीज PYQ एनालिसिस मॉक टेस्ट न सिंगमनी इक्विप स्मार्ट क्लासरूम फैसिलिटी सुपिजरी लाकलिबा मेगी तांग कुनगा मापन की क्लास हाउजरगनी यामना नुवाइरिबा मना internally displaced person IDPs amadi relief camp de lariba satra singi oinadi phi lawzaroi haujumak lakpiduna mingchan biyo Riyas NEET Biology Sangai Pro FCI Road opposite power house ta lakpiduna amadi aikogi contact number 7005534385 natraga 7005376151 da pau phobiro makhasa tharak poina to pa omna wangjing hodamba lakona sahi amada lawro anirak mai pakli Pioneer Club Handaki kumasidigi hauduna wangjing hodamba maninga mamangi thamna pokwi lakol lawmisingna sangyeng oina law pari kunthra da double cropping tawbada housing mai pak ki lambi rom na sangsla kuri mai pak tabi yadi haiba akanba will power magaloina lawmisingna sangsi sangda babak ye lebak yengki badonga sidi law Hau sarong pan ba horak padagi lawmi sing haraw bigi pangkai lekhidri law lok lagani khalu bada lawmi sing asidi momon minok tamjari isam samna lakola sida double cropping mai pak le habi hari masibu mai pak na bohona bada lawmi sing da asawa ithil pi khiba inot hawkhiba amatang hairagadi Pioneer Club wangjing hodamba maning ni habada hamama tukroi club asigi thawmi sing lawmi committee ga kusamnaraga double cropping gi phire basi lawkhibani wangjing hodamba maning amuk Mamang Lokunda double cropping packet pahuki pasiki matangda Pioneer Club wangjing hodama maningi secretary Naurem Ibo Yama Maitaina Pauksi Shidahai Haukiba inkumza lisinganiga kunga marigi December thada Pioneer Club wangjing amadi lamding amasum kaiden bikhokti labukta miyeng thamba social worker sing punchilaraga labuk makai panglasi haiba khulaw amagaloinana sangshinba horakibani masida Pioneer Club ki Thawmi singna asubu thawdang lawroga club asina konba lakol singdagi ahan boina lawrok anirak lokpagi thawrang pekat pawkhibani ibo yaimana makhatan hai Pioneer Club ki mission si mai pakna bohona bada kaidem bikhokti social worker case has priyobatra phawdi leiba lainga na lepa mamalda har phangan mana singba hiram kya da asuki matik mating pangbiraki masigi damak lawmi miyangi mood chilaga Priyobatra busu thagali Pioneer Club ki mission asi mai pakna bohona rakpada kairem bikhokti ki social activist case is Priyobatra na akhoi isana isabu thabak pijadaba yadi wa culture yokhatabi yadi income generation tawdabi yadi haiba wa khalona sina mangna thamlaga sangsiminasi lawmi sing yokhat minasi makhoi bu ikai khumna saiki mangna hai phawsarong singna makalamna panbatu uraga asuki matik nungai phawi wangjing hodamba maninga masu mamangi lakol asida double cropping hawdok liba sumna lamdam asigi tuan ba mafam singsu hawdok tuna chinjak da mipal tang da iram da manipuram oina bo hona minasi wa culture sagatuna lawmi singda hawdok sathok puthok alasi lawmi sinmi singna matam pumda mating pangani haibena singba wafam kya thangkena su pausta palakli amaromdana lawmi singi thauna hapna ba iru hai festival steki thakta pangthokse Bisnupur district ki sunu supai khulda iru hai tarabuza haina khangnaba leima hai makalasi khulasi ki khunja sina paktak ngana thaduna commercial quantity mai pakna puthokpa ngamlakpa galoina sahida metric ton satruk ena puthokpa ngamkhre amadi lawmi sina puthokliba iru hai sibu puthokliba lawmi singi pung thogat poina khulasi da watermelon festival thangna sahi pangthokpa ngamkhre aina
Farmer Club Sunusifai President Lesam Siam Kumar Fundorkli. Mana Makataradun High, Sunusifai Kunjas and Makoki Lazari Lopam Sinda, English Samapan Maudraga Tarutagi Hauduna, Iruhai, Tarabus Asi, Mapamasigi, Lehau Yam Sanabo Ibana, Tabo Kibini. High River, High Makalasi, seasonal fruit oivana, Laubagi Matamda, Levak Lehau, Pib Danatana, High Makalasi, Lomi Singna, Yon Senong Yamapangi. Maramas na say kudingi kunjasing na iruhayasi say kudingi putupugi sang hengalapagaloy na Manipur miyam da marang kay na yuan mamadi pangan ngamle hay na magna fongdoki. Magna makatara dun hay Manipur gi oy na state labels lakthokra basing maru oy na Tamenglong gi Orange Festival ukol district ki Kasai Lemon Festival madi Imphal East ki Androda Pineapple Festival pangtupagum Sunsifai da Lomi sing marang kay na putupugam liba iruhayasi gi damang state ki thakta Watermelon Festival pangtu oning bagi apama sumang na phongdoki na paus da makata na palakli ado tenda na sunu mem na thamjagi hausku na di mem paus mata sa lusinjagi mas makata wano update mem punang amina sena channel sigi mekedi gi meng pham da makata na thamjari